पृथ्वीद ख्वाइदगी ngakningai kiningai ba lairik taret mioi ba saibata chawkhalak pa haibasi lairik ki mating dagini lairik ki mating na aikhoi itihas ki angakpa makhal mathel gi losing gyan khangba ngammi maramaduna lairik haiba pa compulsory oiribani ngasidi aikhoi angakpa matam amada thunglare khutta yawriba mobile gi mating dagi internet ki taibang da changsinduna khangning ba yamna laino uba phangle taba phangle adubu ngasidagi chawrak na chahi tara kun mang phawda mi sing lairik ka yamna sagon narammi lairik ka yamna nagnarammi library sing da free time da chatnarammi adubu ngasidi masigi saktamasni udre lairik mioi bagi khwaidagi naknaba amadi kanaba marupni adubu mioi bagi yeknaba devil shaitan na mioi bu mang takhan bagi tamak mabu puja tauba mabu yaba kanglup ki mateng lauraga lairik khare ithokuna mioi ba samaj pu mang tak bagi lambel da pu bagi damak iduna thamkhri hairiba lairik sing dagi khargi matang da naina jagani hairiba lairik sing ase paruba mi ado ngaukiba yawi lairik to inakta thamba pawda kiningai oiba kanagumba di lairik sing asigi maramna thawai chatpa yaukrabani lairik asi devil gi knowledge tiki ibasingni masigi lairik sing asi ikibagi maramdi samaj ta punna nungsinana hingliba si manghanba miyoibada ikaiba manghanlaga tawningba tawhanba samna hairibada mang takpa awaba tahanba asina chingbani hairiba lairik sing asigi nakta kaidu nungda changbe yade masi ekhoina khangjingadabani ahanba lairik Codex Gigas lairik asibu Bible of devil natraga shaitan ki bible haina su khangnai hairiba Codex Gigas ase ekoi gi shaitan ki bible haina su khangnai lairik ase ekoi gi kg 63 lummi aduga masigi asang bana ekoi gi 53 inchi sangba aduga thabana 12 inchi thaba lairik asida shaitan gi ekoi gi layek ama yauri masi kiningai ba shaitan gi layek ni maduda ma ki khujil sing ado sangi ado khujil lagi i tari lairik asi latin language ta i aduga ibrani lon su khara yauri lairik asi gi mayek sing asi makhal mathel gi color ni samna harabada amuba angangba higok machu asangba napu machu asina chimani iri aduga lairik asida jagat sida laiba haibade khoi gi solar system asigi layek su yekli lairik asigi chena sing khoi gi gadha ko ba sa asigi maunna semlambani lairik asida angak tomong gi jadu mantra sing yauri lairik asida Jews ki history narak ki mai gi layak na chingba su yauri lairik asi uraga iramliba miyoy do araiba miyoy mani haibade su ya yadre masi Bohemia ko balamdamda Harman ko ba Satan puja tauba padri amana ikibani amasung masi numidang amada iki masi ni angakpa masigi maramdi makna lairik asi ikibagi maramdi harmon hariban padri ase matamdugi church ki rule amasung regulation thugai duna chatlambadagi mabu phabani amasung hatpagi chairak pirage tokhlakpada matamdugi ningthoda mana haijei aibu kanbiu numidang ama khaktang aingonda time pibiu aina lairik ama igani adugumba lairik ado nakhoi na prithvi sida phangbangam loi adukki matik tang ba kana ba lairik naha khoina thiba phangloi masigi wafam asida ningthoni yabi ke amasung time adu pibi khibani mahakna numidang duda lairik asi iba hauki adubu mahakna khalli numidang asida lairik asi any how loi bi yaroi maramaduna mana shaitan gi mating lowki amasung shaitan madubu mapung phanduna numidang duda complete tawna ikibani adugi matungda lairik adu ekoi gi Bohemia library da thamki chahi kaya matungda lairik asigi ekoi gi ni khabar lairudre adubu 1648 ta Swedish army singna lan dabada Bohemia rom da lan tarubada masigi lairik asi phangduna puraki hauji mak Stockholm da thamli masigi lairik asi da yekliba ekoi gi shaitan natraga devil gi picture duna takli madudi magi target mioi bani haibse Ani suba lairik the Munic Manual 15th century di ikibani lairik asi Latin language di ibani masigi lairik asi onthokna kiningai oiba jadu gi lairik amani atopa lairik ka masiga khetna bagi maramdi atopa lairik singda
jaduga loinana afaba wa kharatasu yauri adubu masida sukya yaude lairik asida yauba jadu sing ase angakpani masibu pairaga thabuk tawba kaya thawai mangi masida yauba jadu mantrana jin bu debil phaba migi thawai mihun phajinba ngauhanba mi hatpa makhal mathelni lairik asida makhal ahumgi jadu sing yawi hanbada illusion magic natraga jadu masigi jadu na phangrabadi mi do ngawi amasung mamitta adugumba pot ugani tasengna taibangda leidi leitaba ani suba ani subadana psychological magic masigi matengna mina kari khalli kari pamli masi punuma si khangma ngami amasung man pamliba adugi matungina natraga madugi mayokta khut thabiyai ahum suba sarukna masigi jadu sing asigi matengna tungi wa haibangami the Munic Manual harba lairik asida kanagumana madubu pairaga thabak tawba maiba sab tarabadi madugi kanglup adu yamna danger oy makoi migi thawai lobudasu halingdi jadu tawba mi tawhanba mi makhoigi punsi yamna awaba tagani ngasidi aikhoigi marakta jadu gi hainabi yamna laikre masidagi hingduna leibatai masigi lairik sing asi miyoi bagi punsibu manghan takhan bagi damakta iramba ngaktani ahum suba lairik grand kimoir asumna haine lairik asi prophet Sulaiman gi matamda saitan jinnat ni ibani amasung Hazrat Sulaiman na sikraba tungda matamdugi mi singda saitan na thaujalli Sulaiman gi angak pasingdo mapugi yathangdagi tawbuna tamde masigi jadugi lairik asidagi tawbani ma di jadugarni lairik ase maina chakte mangde hairi masigi original copy room gi Vatican City de lairik asigi matengna jin devil bhut khudum da thambe ai tawning ba tawbangami adubu masimadi achumani madudi lairik asida iri madudi adum namak tawbu miyoy do dunya masung akhirat magi oina mamlabani mari suba lairik the Linda Manual lairik asi Hitler amadi magi Nazi party gi oina yamna pamjaba lairik ni makhoi gi thajabagi matungina original Aryan haiba kanglup ase makhoi ni makhoi gi mama mapa hallamanna malemasi gi maru oiba thabak sing paikhat lambani amasung makhoi gi hallaman and latis ko ba mangkraba mahadesh amadagi hingdun lakibani lairik asida angakpa mi gi kok na lampangdaba pot yamna yauri Manga suba lairik the book that kills masigi lairik asigi matangda asumna haini 16th century da Queen Elizabeth ki mantri amana iki nupado astrology amadi amambagi wafam khara khangba miyoy urami magi khutta jadu gi lairik ama lakhi madugi lairik ado Latin language da ibani adugi matungda nupasi lairik tuda iriba pot ado khangnaba hotnaba amasung lairik tugi matengna aikoigi mitna udaba jiva singa haibadi jin bhut amadi angakgi pot singa ngangnaba makhoigi mari thamnaba amasung lairik adubu khangnaba hotnaki magi mapunji chuppa hotnaki mahak sikraba tungda lairik ase mathandana mangkhirami amasung lairik ase 1994 da fanglui lairik aduda angakpagi jadu mantra farista angel singi mingna chingba yauri lairik ase kanana irambono haiba khangdre research kaya chathare hotaba kaya hotnare adubu asengba khangma ngamde adubu lairik ase miyoi punsi manghan bagi damak ready tawrambani haiba sidi chumle Taruk suba lairik the Satanic Bible lairik asi shaitan gi basic lairik ni haina khangne lairik asi da shaitan gi punsi niyam niti amadi makhoi gi hauna lonchat ki matang yauri lairik asi black pop haina khangnaba shaitan bu puja tawba Anton Libby ko nupa man ikibani asumna haina balai ahan bada nupa si circus ta thabuk torami adugi tungda crime photographer oi adugi matungda mahak shaitan da thawai yonki audagi mana lairik asi ibani lairik asi saruk mari to i masida sex nungsina ba aduga mi singbu manghan takhan bagi mari leina ba jadugi oi ba thabak thoram sing phajani iri lairik asi parabadi shaitan devil bhut singa khusam na bayai makhoina lak labadi miyoi bagi punsi mang tak mahaibasi soidrabani tare chuba lairik the Voinic Manuscript angak palairik singi marakta amani masisu masigi lairik asi da yauriba yekliba layak iriba sing hojiki mina khangba ngamde
hotnaba kaya hotnare adubu sukhang khangwa ngamde masigi lairik asida layek khara yauri madu science ki kokna lamba fangde masi shaitan gi lairik ni mathakta panjakriba lairik sing asi soidana yamna kiningai obe lairik ngaktani masi ekhoina masigi ming amadi nak changbo phawada changloidabani masibu sijinarubana mioi kaya tum takrabani thawai mangkrabani ngasi su ekhoi gi lakta jadu mantra gi mattegna mi gi punsida sanaba mioi kaya lei alamadi rasulna haiba khaktata mai pakpani haibasi aikhoina thajagadabani video asi mbigi damak thagachari channel asida lakpibigi damak amakka hanna thagachari aduga egi channel ase subscribe to sanbiraga aikoi gi bell icon su namsin view haibasi mai gi request thamjari